BJP की MLA Charong ama laina amadi makhal kaya gi sakti season duna hotnaraba fawba Lok Sabha seat animakta maithiba nangliba asina Ngallingeida Chief Minister N Biren moral ground da Pham Thadokpa Yarabani haina India Bloc Manipur gi maikeidagi phongdorakli ngasi Congress bhavan da pangthokpa makhal wakal manaba political party taragi apunba pawgi mifam amada India Bloc Manipur gi convener Khetrimium Santana hai Manipur gi BJP lengak asi oidaba ngangbada halengdre miyam da utchaiba leptri mamang da Manipur gi matang da all political parties singi delegate ama Prime Minister unanaba gidamakta Chief Minister na lamjing binaba haiki ba laikrabasu thabak oina paikhatlakhi haiki Handak pangthokiba Lok Sabha election da BJP masagi amadi makoina sagatpa candidate sing Manipur da maithiba piduna India Bloc Manipur na sagatpa INC candidate animakta masing yamlaba vote pirakliba asina BJP lenga asimyam na chapchana para tambibani haiki Chief Minister na we Bharat Prime Minister Modi da man Modi ko mi lo Modi chi ikibagi wai sanabagi pawom da bang ko do ki de ba toxin na dana tongni mai ba chi bo biya no ha unam tam wa ne rajye ko mi lo ba hona ji ha e pu ni ki ma tha de ba Modi ko thang ma tam da ma shi ko phang de ba yam toxin na ba Manipur Chief Minister ji thao sung dong dong na toxin na ba ha ta na ma ma ji tong hai ba ka ya nei ba Modi ma ta tong de ba ma ni ma thi do ba mau cheiba akoi adu pian hoidi sutum ko na social media da kai da ma da cheiba thang ko ba to ma tam da madu phal kum ya ro hada ko sutum ko na akoi order thok de ba adu ma se hingal ka ni ma koi da ma di hingal ka ni ba ma ke yo sum to ba madu thok ni adu chi ba oi da ba praja to ba se akoi ngasi leiba Manipur da leiba political parties like na ni sing ashina ba kaden to aduna chi mo oi da ba na chi bi se akoi Manipur ki praja miyamna akoi thangjen bi Paugi mi phamaduda saruk yakiwe CPI gi hanagi State Secretary L Sotin Kumar na hai tha tarahumdo helaba Manipur gi irang asida center amadi state leiriba BJP lengakna political dialogue ama Chathanaba lambi yatabana maram oiraga handak pangthokiba taranipan suba Lok Sabha mikhalda BJP na chawna maithiba nangkibani mahak na hai handak Union Home Minister Amit Shah na chair tawduna lauduna pangthokiba high level security meeting da Chief Minister N Biren da Barton taruktaba haibasi laibak thibani Chief Minister da ikaiba piba khaknatana Manipur miyam da ikaiba pibani center amadi state lengakna political solution puraknaba hotnataba maramna irang asi Hantakhigadra haraga ahoina dum hengatlikli haina su mahakna phongdokhi Kulai magi phagalaga kunna puthigalaga adu loina NIA dum kana no si to badu chingmasing phagalaga adu tawraga lepak state in na tapna shanti oibugi phibam dagi hena adu lu sathi ba besta kya sing si mayong na re sina sile na ta de wari shandaraga political dialogue to narakanda madu yamni thina famina raga madu sathaba ba se base koi bharot ki wa ngamate prithvi gi koina prithvi gi itihas ta towan balam kaya da adu wari shandaraga adu solution kaya or panatragadi madu military solution namga gana makhan kaya maham ta hanbana madu gi ke no singsi orakhi mi lishin phugi matat relief camp ta mi yum mai makai lekraba praja lakh kaya gi punsi Chumba basta kaya singse. Kamang ero miyang punchi saida. Mara tabi nation ba karigi no.